IIIT AGARTALA NUMIT MACAY CHUPNA CHATHAGADABA SPIC MACAY VIRASAT Studies 2024 SHARUK YARUGADABA Manipur University of Culture MUC Department of THANG OJAH Dr. G. BISESHWOR LUCHINGBA Maheiroi Charuki Team Ngasi University Asigi Registrar Laishram Radhakanta Lamthakhre Palace Compound Laiba MUC Administrative Block the Pangthokiba Lamthabagi Thoram Aduda SPIC MACAY Imphal Chapter President Dr. Wahengbam Ibomcha Amasong SPIC MACAY Heritage Club Volunteer Single Loidana Official Kayana Saruk Yake Panba Yabadi SPIC MACAY Heritage Club MUC na Sindura Relief Camp Mangada Pangthokiba Workshop Singda Thangta Ase Nauna Hapa Hokibadagi Madu Sakhangbo Oina Manipuri Thangta Ase Nasengi Thakta Saruk Yanaba Japau Pirakpa Hanbade Lamthabagi Thoram Aduga Mari Lainana University Asigi Registrar Laishram Radhakanta na Hai Ngasi Kunai Asida Hingminariba Aikoi Maselgi Marakta Amana Amabu Ikai Komnaba Unabagi Tangai Fadaba Adu Fangnaba Honabada Intercultural Communication Lehen Bahibase Yamna Maru Oi Wakalon Asina Mang Taraga Lamdam Asigi Tongan Relief Camp Mangada SPIC MACAY Heritage Club MUC na Sinduna Workshop Pangthoke Workshop adu da yaukiba Fazaba Kaya adu Urubadagi National Level da Saruk Yanaba Japau Pirakpadagi Ahanbo Oina IIIT AGARTALA da Pangthokadaba Thoram Asida Saruk Yarunaba Thorang Torakibane Saruk Yariba Maheiroi Sing na so Thang Tagi Fazaba Sing Amasong Manipur University of Culture gi Fazaba Sing Mayek Seng na Uthok Lambangambo Oishano Haina so Mang Makatake Hojik akoina lairiba film sida koi intercultural communication si yam maru oiba haiba culture amaga magi lainari masi phajana masi communication tawrakanda khangakanda amana mabu respect tawba haibasi yamna darkar oiba maduki pandamda heritage club se hek tawbaga koina 5 days ke oina koina relief camp singsta koi workshop tawgre madugi phajabadu urakanda si president amuk koi thabira kanda masi haiba workshop koda for the first time in the history of SPIC MACAY gi hariba masida koi gi workshop thang ta gi semuk tawbiona hairapa se masi mapanda NIIT AGARTALA gi stage da koi pangthokna na bana amu habirak pade national level haibata masita musatna na bana sem sajabani 47 years ki existence is the thang ta oina workshop tawbiona korpa se sini han boiba register yams over health my whole team sigi MUC team sigi kanusna asip chawra function amagi part ama ya oyu haina phangak kanuse si MUC contribution ne ai ihana na thamjage